ngasi thokiba thodok athoksingi matangda phongkiba ngasigi numidang waramgi pauchesingdagi maruiba khara lakhotjaraga miyamgidamakta Manipur Circle News ki maikaidagi paudamjagi ahanbada paunil khon pauchedagi lakhotjari jiribamda lanbung ama onthoknaba siliba kuki militant singna koktrukki mitai khulsingda bom amadi nongmai kaptarakre pathokchari taminase lamdam asida mamang sahi gi me ahumdagi satharakliba lan asi sahi amaga tha ama mapung farklaba phawba lamhen tuhen ba kuki narco terrorist sing asi warak pinaba leitraba amagom mitai singda hauja landarak pa leptri haukiba numit khrani asida Manipur amadi Assam ga tainariba Manipur gi jiribamda anobu lanpham ama onthokhraba matung ngarang numidang pung 10 makhai rom tarakpa adwaida Imphal West District ki manung channa leiba koktrukta afaba makhal gi khulai paiba kuki militant singna bom yauna akan mamawongda landarak hairi pawasin makha taraduna hai kuki militant singna landarak pa aduda mafam aduda khulngak liba sing amadi mafam adugi praja singi maikaida thoidok pa asu apan yaukibadi leite mafam aduda leiriba miyamna kuki militant singna tatana landarak pa asina miyamgi punsida sauna akaiba pire kuki singna tawning ba tawhanduna thamliba asi laingak asina yaduna tawhalibra natraga laingak asina kuki militant singi makhada leirabra haina mafam asigi miyamna hanglakli nakal amoromda kuki singna kauriba total shutdown asi rongmai naga taba mafam singda chanaroi paunil khon pauchina phongmani pathok sake kuki civil organization singna tha asigi taragi ahing nongyaidagi national highway number 37 Imphal Jiribam lambida chathariba pungkunbani gi total shutdown asi rongmai naga taba mafam singda chanaroi haina rongmai naga students organization Manipur RNSOM na phongdorakli RNSOM gi serol aduna makha taraduna hai Kuki NP Southwest Southern Hills Kuki Students Organization Southwest Southern Hills amasung Kuki Women Union Moltam Region na National Highway Imphal Jiribam lambi Kuki masing hena tabam hom singda total shutdown lautokhibani Imphal Jiribam lambi asi rongmai naga singi Eastern Lane ni hairaduna lambi asi Manipur gi lifeline oribani karigumba shutdown asina pamdaba thodok sing tholaklabadi madugi daita khudingmak Kuki community na pugadabani lamasi lamhen tuhen masing organization sing natraga lanai mioi amatagi terrorism gi thabak chathabai yaroi haikibaga loinana chief minister gi security personnel sing da Kuki militant sing na chathagiba ambush adubu akan mamawongda kandem torokli Lalloifaida KUKI sing na don thinduna haraoba fongdokhre kanglei pakki mera pause de gilakhotchabani pathok sage Manipur da thokliba sahi ama helaklaba kanglup ani gi lan asina khwaidagi sokhanba mapam ama oiriba sugnu kendra asisu ama oiri adubu kendra asigi myamgi mihut oiriba MLA ke Ranjit na yamna toina masama kendra asida laktuna myamgi awara singba yangsinba gi thabak chatharakli sugnu gi khunja singdagi phangba pawgi matung inna handaktasu MLA ke Ranjit na sugnu da laktuna yimthong khuding da sangduna awara pa kari leiri miyamgidamakta mahak leiri haina wafam phongdok pirakpagidamakta MLA bu ngangkhoi leitana thagatpa phongdorakle adubu hojik phawba sugnu serona singba kuki khulsinga naknana leiba khunja singdi kuki terrorist singna kari torkadage khanbada ahing tumpham chafam khangdana yamna section leiri hairi khunja khrana phongdorakpagi matung inadi haukiba nongmaijing numitagi hauna Lalloifaida leiba kuki sing makhel langba horki makoina ayuktagi numidang phawba don thinduna isai saktuna jiribamda kuki singna mitaigi yum mai thakibagi haraoba phongdorakpagum law khongduna leiri madugi makol sugnuda leiriba khunja singna taba phangli makhatana kuki singna kari tarokadabano haina khanbadagi khulngakliba khunja sing amadi khunja miyam sing hojik su section na adumak leiri amoromda dongyang na singba kuki na khulingduna leiba mafam singdasu kuki militant sing ayuk nungthil naidana chathok chasin haibadi gari chatpagi maingal na singba adumak upa phangi maduna makoina sugnu amadi seruna singba khul singda asiengba tanja yenglaga landarakadra haibagi singnaba amadi hojiksu adumak leiri hairi cherek asida sugnu kendragi MLA ke Ranjit na sugnu bazar da leiriba sugnu hospital da awarapa yengsinbaga loinana hane staff nurse quarter oiramba mafamaduda anoba Manipur police amadi IRB na singba pusalaktuna makoigi leifam oiragani haiduna yengsinbagi thabak chatharamki maduna athuba matamda state security force pusenduna ngak senbagi thabak chathabiyo hainaso MLA gi makhada phongdorakli